ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯤꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯄꯥꯝꯕꯒꯤꯗꯃꯛ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯍꯥꯠꯄ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯔꯣꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯟ ꯑꯃꯗꯅꯤ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯕꯤ ꯇꯈꯦꯜꯂꯩ ꯑꯃꯗꯤ ꯁꯅꯥꯔꯩ ꯀꯧꯕꯤ ꯃꯔꯨꯞ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯇꯈꯦꯜꯂꯩꯅ "ꯏꯇꯥ ꯁꯅꯥꯔꯩ, ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝ ꯐꯩꯕꯣ꯫ ꯅꯃꯥꯅ ꯅꯪꯕꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯅꯨꯡꯉꯥꯏꯅ ꯌꯣꯛꯄꯤ꯫ ꯑꯩꯗꯤꯅꯦ ꯏꯃꯥꯗ ꯐꯤꯔꯣꯜ ꯐꯖꯕ ꯑꯃꯇꯪ ꯂꯩꯕꯤꯌꯨ ꯍꯥꯏꯔꯁꯨ ꯁꯦꯜ ꯂꯩꯇꯦ ꯍꯦꯛꯇ ꯍꯥꯏ꯫ ꯍꯣ ꯏꯇꯥ, ꯅꯪꯁꯨꯅꯦ ꯏꯅꯦꯅ ꯂꯨꯅ ꯇꯧꯕꯤꯔꯤꯗꯨꯗꯤ, ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯩꯕꯤꯔꯤꯗꯨꯗꯤ꯫ ꯀꯥꯏꯗꯒꯤ ꯂꯩꯕꯤꯕꯅꯣꯗ, ꯂꯩꯕꯤꯗꯦ꯫ ꯏꯁ, ꯑꯗꯨꯗꯤ ꯅꯪꯅ ꯐꯤꯔꯣꯜ ꯐꯖ ꯐꯖꯕ ꯁꯦꯠꯂꯤꯗꯨꯅ ꯀꯅꯥꯅ ꯂꯩꯕꯤꯔꯤꯕ? ꯑꯗꯨꯗꯤ ꯀꯨꯏꯔꯕ ꯑꯃꯟꯕꯁꯤꯡꯗꯨꯅꯤ꯫ ꯑꯃꯟꯕ ꯑꯣꯏꯔꯁꯨ ꯅꯪꯅ ꯁꯦꯠꯄꯗꯗꯤ ꯌꯥꯝ ꯐꯖꯩ, ꯌꯥꯝꯅꯁꯨ ꯄꯛꯆꯩ꯫ ꯅꯪꯒꯤ ꯅꯁꯛ ꯐꯖꯕꯅꯤꯅ ꯁꯦꯠꯂꯤꯕ ꯈꯨꯗꯤꯡ ꯄꯛꯆꯩꯗ꯫ ꯑꯁꯦꯡꯕ ꯑꯩꯁꯦ ꯁꯛ ꯐꯖꯕ꯭ꯔꯥ? ꯌꯥꯝ ꯐꯖꯩꯌꯦ꯫ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯈꯨꯜꯁꯤꯗ ꯂꯩꯔꯝꯃꯣꯏ꯫ ꯑꯁ, ꯌꯥꯝ ꯍꯔꯥꯎꯍꯜꯂꯦ ꯏꯇꯥ꯫ ꯑꯗꯣ ꯏꯇꯥ, ꯅꯪꯉꯣꯟꯗ ꯅꯁꯛ ꯍꯥꯏꯔꯣ ꯀꯨꯆꯨ ꯍꯥꯏꯔో ꯂꯣꯏꯅ ꯑꯋꯥꯠꯄ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯑꯋꯥꯠꯄ ꯑꯃꯗꯤ ꯂꯩ꯫ ꯇꯈꯦꯜꯂꯩ ꯃꯥꯒꯤ ꯃꯁꯥꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ, ꯑꯩꯕꯨ ꯀꯗꯥꯏꯗ ꯋꯥꯠꯂꯤꯅꯣ? ꯅꯪꯒꯤ ꯑꯋꯥꯠꯄ ꯍꯥꯏꯕꯕꯨ ꯅꯪꯒꯤ ꯁꯥꯎꯒꯟꯕꯗꯨꯅꯤ, ꯑꯗꯨꯒꯅꯦ ꯅꯪꯉꯣꯟꯗ ꯅꯥꯄꯜ ꯑꯃ ꯌꯥꯎꯕꯗꯨꯁꯨꯅꯤ꯫ ꯇꯈꯦꯜꯂꯩ ꯃꯇꯥ ꯁꯅꯥꯔꯩꯅ ꯃꯗꯨ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯊꯃꯣꯏꯗ ꯑꯁꯥꯎꯕꯗꯤ ꯎꯠꯊꯣꯛꯇꯅ ꯅꯣꯛꯁꯤꯟꯅꯔꯒ, ꯏꯇꯥ, ꯃꯁꯤꯗꯤ ꯏꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯌꯥꯎꯔꯛꯂꯕꯅꯤ, ꯁꯦꯝꯗꯣꯛꯂꯕꯁꯨ ꯌꯥꯔꯔꯣꯏ꯫ ꯑꯁ ꯏꯇꯥ, ꯀꯅꯥꯅ ꯁꯦꯝꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯅꯣ? ꯁꯦꯝꯗꯣꯛꯄ ꯌꯥꯏ, ꯅꯁꯥꯅ ꯇꯧꯕꯅꯤ꯫ ꯍꯣꯏ, ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯒꯦ꯫ ꯁꯅꯥꯔꯩꯒ ꯇꯈꯦꯜꯂꯩꯒ ꯂꯨꯅ ꯇꯤꯟꯅꯔꯕꯁꯨ ꯁꯅꯥꯔꯩꯅꯗꯤ ꯇꯈꯦꯜꯂꯩꯒꯤ ꯅꯥꯄꯜ ꯆꯥꯎꯕ, ꯃꯤꯒꯤ ꯐꯖꯕ ꯎꯕ ꯌꯥꯗꯕ ꯀꯂꯛ ꯆꯥꯎꯕ ꯃꯇꯧ ꯑꯗꯨꯗ ꯌꯥꯅꯤꯡꯂꯝꯗꯦ꯫ ꯃꯍꯥꯛꯅꯗꯤ ꯃꯇꯥ ꯇꯈꯦꯜꯂꯩꯕꯨ ꯅꯨꯡꯁꯤꯕꯅ ꯐꯍꯟꯅꯤꯡꯕꯒꯤ ꯃꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯨ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯈꯦꯜꯂꯩꯅꯗꯤ ꯃꯇꯥ ꯁꯅꯥꯔꯩꯕꯨ ꯂꯥꯟꯅ ꯑꯗꯨꯝ ꯈꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯇꯥ ꯁꯅꯥꯔꯩꯅ ꯍꯦꯟꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯅ ꯀꯂꯛꯁꯨ ꯌꯥꯝꯅ ꯀꯂꯛꯂꯝꯃꯤ꯫ ꯇꯈꯦꯜꯂꯩꯅ, ꯏꯇꯥ, ꯅꯪꯒꯤ ꯐꯅꯦꯛ ꯑꯁꯪꯕ ꯃꯆꯨꯗꯣ ꯑꯝꯇ ꯋꯥꯏꯒꯦ꯫ ꯋꯥꯏꯌꯣ, ꯑꯃꯔꯛ ꯈꯛꯇ ꯁꯦꯠꯄꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯅꯪꯅ ꯁꯦꯠꯂꯗꯤ ꯌꯥꯝ ꯄꯛꯆꯅꯤ꯫ ꯏꯇꯥ, ꯅꯪꯁꯦ ꯅꯕꯨꯛ ꯌꯥꯝ ꯐꯩꯕꯣ꯫ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯕꯤ, ꯑꯗꯨꯒ ꯑꯩꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝ ꯄꯥꯡꯕꯤ꯫ ꯏꯇꯥ, ꯑꯁꯦꯡꯕ ꯃꯔꯨꯞ ꯍꯥꯏꯕꯁꯤꯗꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ パꯡꯅꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯑꯋꯥꯠꯄ ꯂꯩꯔꯒꯁꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯎ꯫ ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯒꯦ꯫ ꯍꯣꯏ ꯏꯇꯥ, ꯍꯥꯏꯔꯛꯀꯦ꯫ ꯑꯗꯨꯗꯤ ꯏꯇꯥ, ꯐꯅꯦꯛꯇꯣ ꯂꯧꯔꯨꯔꯁꯤ꯫ ꯑꯗꯣ ꯏꯇꯥ, ꯅꯪꯁꯨ ꯍꯌꯦꯡ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯨꯍꯣꯡꯕ ꯑꯃ ꯂꯩꯕꯗꯣ ꯂꯥꯛꯑꯣ꯫ ꯀꯥꯎꯏꯅꯦ, ꯑꯩꯁꯨ ꯂꯥꯛꯀꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯒꯤꯔꯣ ꯅꯪꯅ ꯐꯅꯦꯛ ꯋꯥꯏꯒꯦ ꯍꯥꯏꯔꯤꯗꯣ? ꯑꯗꯨꯒꯤꯅꯤ꯫ ꯍꯌꯦꯡꯗꯤꯅꯦ ꯄꯥꯈꯪ ꯐꯖ ꯐꯖꯕ ꯂꯥꯛꯀꯗꯣꯏꯅꯤ꯫ ꯕꯣꯔ ꯃꯃꯥꯟꯅꯕꯁꯤꯡꯗꯣ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯁꯛ ꯐꯖꯕ ꯉꯥꯛꯇꯅꯤ ꯍꯥꯏꯌꯦ꯫ ꯑꯗꯨꯒꯤ ꯑꯩꯁꯨ ꯍꯟꯗꯛꯇꯤꯅꯦ ꯑꯃ ꯈꯜꯍꯧꯔꯒꯦ ꯇꯧꯕꯅꯤ꯫ ꯅꯪꯒꯤꯁꯨ ꯈꯜꯍꯧꯔꯣ꯫ ꯈꯜꯍꯧꯔꯁꯤ, ꯑꯩꯈꯣই ꯂꯩꯀꯥꯏꯒꯤ ꯄꯥꯈꯪꯁꯤꯡꯗꯤꯅꯦ ꯑꯐꯕ ꯑꯝꯇ ꯂꯩꯇꯦ꯫ ꯑꯗꯨꯗꯤ ꯆꯠꯂꯁꯤ, ꯍꯌꯦꯡꯒꯤ ꯀꯦꯕ ꯍꯧꯔꯁꯤ꯫ ꯃꯤꯅ ꯐꯖꯕ ꯍꯦꯜꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯅꯥꯔꯩ ꯈꯣꯏꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯅꯥꯔꯩꯒꯤ ꯃꯃꯥ ꯊꯥꯔꯣꯅ, ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯗꯥꯏꯗ ꯆꯠꯂꯤꯅꯣ? ꯉꯁꯥꯏꯗꯒꯤ ꯁꯤꯡꯖꯨ ꯆꯥꯅꯕ ꯀꯣꯏꯊꯤ ꯊꯤꯔꯒ꯫ ꯇꯈꯦꯜꯂꯩꯅ, ꯏꯅꯦ, ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯔꯨꯕꯅꯤ꯫ ꯑꯗꯣ ꯁꯤꯡꯖꯨꯕꯨ ꯁꯨꯔꯕꯣ? ꯁꯨꯔꯕꯅꯤ, ꯑꯩꯗꯤ ꯆꯥꯔꯦ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯈꯥꯛꯄꯤꯕꯅꯤ, ꯑꯩ ꯂꯧꯔꯨꯒꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣ ꯃꯆꯥꯅꯨꯄꯤꯁꯤꯡꯒꯤ ꯁꯤꯡꯖꯨ ꯂꯧꯕ ꯆꯪꯂꯝꯃꯤ꯫ ꯇꯈꯦꯜꯂꯩꯅ, ꯏꯇꯥ, ꯅꯪꯒꯤ ꯅꯃꯥꯗꯤ ꯌꯥꯝ ꯐꯩ, ꯅꯣꯡꯃꯇ ꯏꯁꯧ ꯂꯥꯡꯕ ꯎꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯥꯗꯤꯅꯦ ꯑꯌꯨꯛꯇꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯏꯁꯧ ꯑꯗꯨꯝ ꯂꯥꯡꯉꯒ ꯂꯩ꯫ ꯏꯃꯥꯗꯤ ꯁꯥꯎꯕ ꯍꯩꯇꯕꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯄꯁꯦ ꯅꯣꯡꯃꯇ ꯐꯥꯎ ꯏꯁꯧ ꯂꯥꯡꯕ ꯎꯗ꯭ꯔꯤ꯫ ꯃꯇꯝꯗꯨꯗ ꯊꯥꯔꯣꯁꯨ ꯏꯃꯨꯡꯗꯒꯤ ꯁꯤꯡꯖꯨ ꯄꯨꯊꯣꯔꯛꯇꯨꯅ, ꯁꯦ ꯆꯥꯔꯣ ꯆꯥꯔꯣ, ꯌꯥꯝ ꯍꯥꯎꯕꯅꯤ, ꯃꯣꯔꯣꯛꯁꯨꯅꯦ ꯆꯞ ꯆꯥꯕꯅꯤ꯫ ꯏꯅꯦꯅ ꯍꯥꯎꯋꯦ ꯍꯥꯏꯔꯕꯗꯤ ꯍꯥꯎꯔꯝꯃꯗꯕꯅꯤ꯫ ꯏꯃꯥ, ꯊꯛꯅꯕ ꯏꯁꯤꯡꯗꯤ? ꯏꯍꯦ, ꯀꯥꯎꯏꯅꯦꯍꯦ, ꯂꯧꯔꯨꯔꯒꯦ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯣ ꯏꯁꯤꯡ ꯂꯧꯕ ꯑꯃꯨꯛ ꯆꯪꯂꯝꯃꯤ꯫ ꯁꯅꯥꯔꯩꯅ, ꯏꯇꯥ, ꯆꯥꯔꯁꯤ꯫ ꯇꯈꯦꯜꯂꯩꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯁꯤꯡꯖꯨꯗꯨ ꯆꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯁꯅꯥꯔꯩꯅ ꯃꯃꯥ ꯊꯥꯔꯣꯗ, ꯏꯃꯥ, ꯐꯅꯦꯛꯁꯤꯒ ꯐꯨꯔꯤꯠꯁꯦ ꯆꯥꯅꯔꯕꯣ? ꯆꯥꯅꯔꯦ꯫
Ngasidi ichase onthokna fajakhre. Is ima aibu nahangkai sak thibro. Ngasi khakta phajai haidubo. Thideda ngasine hena phajaba. Ado nata takhelaisu chatkani haibro. Chatkani. Adudi ima ayamuk chatlage. Hoi chatluro. Adu hek loiraga halauko. Sanarai hoi hairaga yumdagi thokirami. Takhelaisu loishinba loiraduna makhoi thongalda mata sanarai lakpa ngairami. Mama Thambalna nata sanarai dubo hojik phawa laktribaro. Lakdri onthokna su kuikre. Kayamuk yam keri jano khangde. Mana kuine keri dubu aigi phajabasibu phangadrane. Thambalna magi hainabi se haura adam. Nata sanari na taraga nungai khidro. Ima aise ngaubi nate ma leitabai naina haise. Matamduda sanarai su laklami sanarai na. Ita kayam kuiregi ngai ba. Khara kuire chalase thengi mi loina laknaramani. Ado nangbu kanana kibike. Imana kebiye aidi kebasu haitabanina. Ado phajabra kamai tauge. Yam phajai. Ado aidi nangsu yam phajai. Nangdi kerasu loi phajai. Nasaga dum phajaraga leirabanina. As yam harawi ngasidi. Ina khunba nupa amadi soidrabaniko. Asumna mata anido wari sana luhongpham aduda chatlami. Makhoina luhongpham aduda yoba matamda borgi mamanaba ama sanaraiga thengjinarami. Nupa aduna soikre uhodre. Hoi aisu sombu uhodre. Takhelaina nupa aduda nangbu namit ani palido udabra. As ita yari mi tawgi yauna tawbusunati. Mi udabagi soikre haidubu. Nupadudi sanaregi ichamjaba mawong matawduda ngaurami. Sanaraisu nupadu pambagi mawonggumna lona yenglami. Luhongpham adudasu nupaduna sanaraida lona yenglaklami. Nupa aduna yenglakpadu takhelaidi mangoda yenglakpani khanduna mata sanaraida. As ita ngasai nanga thengjinakiba nupado aingonda dum yengduna leiri. Aidi yam hainakhidre. Sanarai nungaitana nangduna sak phajabanina yengakpa oiramgani. Asi haiduna sanari nupaduda haifet yenglamlaga mamai lukthakirami. Nupaduna matomta as kainu nupi singa saidi magi maithongse harauta yamna nofet tawram. Aduga haujikna ikhang khangodana maithong asi subjinkrisibu magi manakta leiriba nupi sina kari haibibagino. Asumna luhongbadu loishiladuna sanaraiga takhelaigasu mayumda hannanaba thoraklami. Makhoi anina thoklakpada ngasagi nupadusu makhoi anibu ngaiduna leirami. Sanaraiga takhelaiga lakpa uraga nupa aduna amta ngaibikhoba. Takhelaina aikhoidaro. Hoi mani. Takhelai sakkakna kari haige hairino sasat hairo aikhoi thengi. Ming khangjaba yaroidro. Takhelaidi magi ming hanglaklibani khanduna aigi ming khangaga kaidauge haibano. Sanaraidi nupaduna mata takhelaibu pambani khanduna thawai nungaijaramde. Nupaduna somgi mingna chadi aina pamise nangi nakanda leiribado madugini. Magi wado tabada sanaraidi harau nungaiba phawrami. Takhelaina magi ming sanarai kaubani yaraba. Hoi yare. Sanarai nupa adu pamlubana ikaiba pumba thadoklaga somgi mingdi kari kaubige kari lekaidagino. Aigi ming angau sana kawi makha lekaidagini. Nangdi masigi lekaisidagi oirabra. Mani. Aikhoi yumdi sidagi khitang chatlaga leiri. Oh ming leipamsu khanglabanina marakta lakpa yarene. Lao. Ita chalasira thengi. Hoi chalasi. Adudi aikhoi amuk chatlage. Asi hairamlaga sanare angau sanada haifet yenglamlaga mata takhelaiga chatkirami. Angau sanasu sanare na chatkiba maikai aduda mitpham hongdana yenglami. Mana matomta nupisigi masakse yengbagi pen banaide. Asomdana takhelaina is nangse angau sanado pamba maline. Hoi ngasi khakta thengnaba oirasu nupado thamoi sengna nungsiruri. Aduneba nangna mongoda yengliba mityengna yengdu chumdeba. Adudi ita yumsu yorabanina ai lehoreko. Asi haiduna takhelai mayum yoduna lehorami. Sanaraisu mathanta wakhal nungaina halaklami.
Machanupi Sanarayna wakhal nungaina halakpaduda mama Tharona Ichabu kaidorage ngasidi nahangkhaiga manadana nokphet tawraga halaiduna Ima ngasidi aigi thamoina khoidajaba misakto thengnare kanano ne kamai tawna thengnarino mamingna kari kaubage kadaidagino Sanarayna nupa adu thengnakiba amadi maming laifam pumnamuk mamada tamlami masakpu kamai tawge ne masakti adum phajai mi wangaga kuchu kulaini ima aidi nupa do hek ubada nushiba phaw kaigino khangde ho adubudi mahausani asumna matam khara haukhirami Sanarayga angau sanaga sum loinarakpana nushinaраklami Takhelaina ita nangdi onthokna naraiba phakhre dako ina kaira khunba nupa thengne aigidusu nangumna ina kaira kholamadi phagadabani nangi talu khoidusu ina kholidudi kadaidagino da khunde ina khunba sarini yamna lairabadi natedana chaba thakpadi watedana aidi ina yam khunba pami aidi lukhoido ina kaira yam khulamgadaba malami adubu kholamdri aidi kainarase hairage tawbani as nangsu adumainadi tawnu talu khoina nangbu yamna nusijari sel dudi hayingwai talaga su phangba yai ibema yum pala kandadi ne nusiba khakna yaroi sel su yamna maruni ita sel gi wabu honabu kalabadi atum pairakani sel gi damakta karimata waganu talu khoisu thabuk suba kalisidi nangi di sel pairabani na kaisu waramaroi adu oiragana nangi duga aigi duga onarasiro Sanaray noklaga asengba onarasira Takhelaina hariba wadu Sanarayna di phagini khalibani adubu Takhelaidi angau sanadu ina khunbadagi pambagi haiba oirami Sanaray di Takhelaibu asengba marupni khanduna yamna nungsisarami adubu Takhelaina di angau sanabu pambagi Sanaraybu kalaklami Sanarayna ado ita hayeng angau sanana unasi hai chatminasiko Takhelai harauna hoine chasi ado nangondagi phane amu waiba tari aigi phane muchu phajabam ta leitreba wayo aigi lairiba phirol singse nangna wainingba matamda adum wai adudi halasira asumna Sanarayga Takhelaiga du mayumda halaknarami hainakibagi matung inna hayengi numit adu yausilaktuna Sanarayga Takhelaiga angau sanaga unaba chatlami Sanarayna adudi ita sida phamamuko akhoi nga wari sanakige asi haiduna Sanarayga angau sanaga Takhelaina leiba mafam adudagi kitang chathoktuna wari sanarami Takhelaina ainadi mana yengnabani haiduna aroibida keduna lai aduga madi aingondaga hannaga sukingingakine nate aiga Sanarayga sibu Sanarayna hena phajajala phajadeda aina mangondagi phajaba saruk chama hel aduga karigino aibu supam pamjibasiba asomdana angau sanana Sanaray nangi nata Takhelaigi mawongse kainoma itau taw aidi haina debo mathangdadi unaba kandane ma burakano adumaina haigano mi taraga nungai manatana aiga chatminagadaba kana leirige mase aiga pisak pilingaidagi tinarakpani nangna maram oiraga maga kainagadaba oiradi aikoinisu lapnarasi as nangsisu maga tinagano loinagano haibanati aikoini unaba kanda purakano haibani magi mityeng na yingse hainade haibani phari nangna yadradi kaisu kaide ado magi khangnaba nupasu lei haidani aduga kaigini madi unaba sungsa chatridi nupaduna unase haina hairaktrabo hairi mana yabidabagi wani adudi kaigi khangde nupado mana nungsiba watba mali phare magi wari se toase ado noi manadi aikoini nungsinabase khangba khangdradi aina loina haidoini aikoi maga aigadi walonade adudi phaine ado ngasi chelasiro aidi chenba pamdi haina singnaraga luhongmudo pami noi ahalaman singdo aikoida tharo hoine adudi hayeng tharo haibra hayeng di thomandro matam khara leiraga tharo asomda Takhelaidi
ꯁꯅꯥꯔꯩꯒ ꯑꯉꯧ ꯁꯅꯥꯒꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯎꯔꯒ ꯀꯜꯂꯛꯂꯝꯃꯤ꯫ ꯁꯅꯥꯔꯩꯁꯦ ꯑꯩ ꯑꯣꯏꯔꯝꯃꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯝꯒꯗꯕꯅꯣ꯫ ꯍꯣ ꯏꯇꯥ ꯁꯅꯥꯔꯩ, ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯕꯣ? ꯆꯠꯂꯁꯤ ꯊꯦꯡꯉꯦ꯫ ꯑꯉꯧ ꯁꯅꯥꯅ ꯁꯅꯥꯔꯩꯗ ꯇꯞꯅ, ꯃꯁꯤ ꯅꯨꯄꯤꯁꯦ ꯇꯧꯔꯛꯑꯗꯕꯅꯤ, ꯃꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯅ ꯁꯥꯔꯀꯥꯟꯁꯤꯗ꯫ ꯑꯩꯈꯣꯏꯅꯤ ꯎꯅꯕꯁꯦ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯝꯒꯅꯤ, ꯑꯁꯦꯡꯕ ꯀꯨꯏꯗ꯭ꯔꯤꯀꯣ, ꯉꯥꯏꯍꯥꯛ ꯑꯣꯏꯔꯤꯌꯦ꯫ ꯇꯈꯦꯜꯂꯩꯅ ꯑꯃꯨꯛ ꯂꯥꯎꯔꯛꯇꯨꯅ, ꯇꯥꯕ꯭ꯔꯣ ꯏꯇꯥ, ꯆꯠꯂꯁꯤ, ꯌꯨꯝꯗ ꯊꯕꯛ ꯂꯩꯍꯧꯔꯤꯌꯦ꯫ ꯑꯉꯧ ꯁꯅꯥꯅ ꯁꯅꯥꯔꯩꯗ, ꯆꯠꯂꯝꯃꯣ ꯍꯥꯏꯌꯣ, ꯍꯣꯔꯦꯟ ꯑꯩ ꯊꯤꯟꯕꯤꯔꯛꯀꯦ꯫ ꯑꯁ ꯅꯨꯡꯉꯥꯏꯇꯤꯌꯦ ꯂꯥꯛꯃꯤꯟꯅꯔꯒ, ꯀꯃꯥꯏꯅ ꯆꯠꯂꯝꯃꯣ ꯍꯥꯏꯗꯣꯏꯅꯣ? ꯑꯗꯨꯗꯤ ꯍꯜꯂꯁꯤ, ꯃꯊꯪ ꯑꯃꯨꯛ ꯎꯅꯔꯁꯤ꯫ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯀꯣ, ꯃꯊꯪꯗꯗꯤ ꯃꯥ ꯄꯨꯔꯛꯀꯅꯨꯀꯣ꯫ ꯑꯁ ꯌꯥꯔꯦꯍꯦ, ꯄꯤ ꯇꯥꯕ ꯇꯥꯔꯦ꯫ ꯇꯈꯦꯜꯂꯩ ꯁꯅꯥꯔꯩꯒ ꯑꯉꯧ ꯁꯅꯥꯒꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯅꯣꯏ ꯑꯅꯤꯕꯨ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯣ ꯑꯗꯨ ꯀꯨꯏꯔꯤꯗꯨꯕꯣ? ꯑꯉꯧ ꯁꯅꯥ ꯁꯥꯎꯅꯤꯡꯗꯨꯅ, ꯀꯗꯥꯏꯗꯒꯤ ꯀꯨꯏꯕꯅꯣꯗ, ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯤꯗꯨꯕꯨ, ꯃꯤ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ꯫ ꯑꯉꯧ ꯁꯅꯥꯅ ꯃꯈꯥ ꯇꯥꯗ꯭ꯔꯤꯉꯩꯗ ꯁꯅꯥꯔꯩꯅ, ꯏꯇꯥ ꯆꯠꯂꯁꯤ ꯊꯦꯡꯉꯤ, ꯅꯪ ꯊꯕꯛ ꯂꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯇꯈꯦꯜꯂꯩꯒ ꯃꯃꯥ ꯊꯝꯕꯥꯜꯒ ꯏꯁꯧ ꯂꯥꯡꯗꯨꯅ, ꯍꯥꯏ ꯇꯈꯦꯜꯂꯩ, ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦꯍꯦ, ꯅꯨꯃꯤꯠꯁꯦ ꯑꯥ ꯌꯧꯔꯦꯅꯦ꯫ ꯅꯇꯥ ꯁꯅꯥꯔꯩꯗꯤ ꯉꯁꯥꯏꯗꯒꯤ ꯍꯧꯒꯠꯂꯝꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯝꯃꯅꯤ, ꯑꯗꯨꯒ ꯅꯪꯗꯤ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯃꯤꯅꯤꯅꯦ꯫ ꯂꯩꯁꯥꯕꯤꯅꯕꯨ ꯑꯗꯨꯛ ꯊꯦꯡꯅ ꯍꯧꯒꯠꯄ ꯍꯧꯅꯕ꯭ꯔꯣ? ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯝꯕ ꯇꯈꯦꯜꯂꯩ ꯃꯃꯥꯅ ꯉꯥꯡꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ, ꯀꯩꯅꯣ ꯏꯃꯥ, ꯃꯤꯀꯞ ꯊꯣꯛꯂꯛꯄꯒ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤꯁꯤꯅ? ꯁꯅꯥ ꯏꯕꯦꯝꯃ ꯍꯧꯖꯤꯛꯇ ꯃꯤꯀꯞ ꯊꯣꯛꯄꯤꯔꯛꯄꯗ ꯉꯥꯏꯔꯤꯌꯦ, ꯅꯅꯥꯏ ꯑꯩꯅꯅꯦ ꯆꯥꯛ ꯂꯣꯏꯖꯔꯦ, ꯍꯧꯒꯠꯄꯤꯔꯣ꯫ ꯑꯁ ꯏꯃꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯍꯦ, ꯑꯁꯦꯡꯕꯒꯤ ꯆꯥꯛ ꯂꯣꯏꯔꯕꯣ? ꯑꯣ ꯂꯣꯏꯖꯔꯦ ꯁꯅꯥ ꯏꯕꯦꯝꯃ꯫ ꯏꯃꯥꯅ ꯁꯅꯥ ꯏꯕꯦꯝꯃ ꯀꯧꯕꯗꯣ ꯍꯔꯥꯎꯕꯨꯗꯤ ꯍꯔꯥꯎꯏꯅꯤ, ꯉꯥꯏꯍꯥꯛꯇꯪꯗꯤ ꯋꯥꯈꯜꯁꯤꯗ ꯑꯩꯁꯦ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯒꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯨꯕꯣꯏ ꯈꯜꯂꯨꯔꯦ꯫ ꯑꯗꯣ ꯏꯃꯥ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯒꯦ? ꯑꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯉꯦ꯫ ꯑꯁ ꯕꯤꯠ ꯂꯩꯇꯦꯍꯦ, ꯀꯩ ꯏꯟꯖꯥꯡꯅꯣ? ꯉꯥ ꯊꯣꯡꯉꯨ ꯌꯥꯗ꯭ꯔꯣ? ꯁꯨꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ, ꯑꯍꯥꯎꯕꯅ ꯆꯥꯅꯤꯡꯉꯤꯕ, ꯑꯍꯥꯎꯕꯗꯣ ꯆꯥꯅꯤꯡꯂꯕꯗꯤ ꯊꯕꯛꯇꯨ ꯁꯨꯋꯣ꯫ ꯅꯪꯗꯤ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯅ ꯄꯣꯛꯂꯛꯀꯗꯕ ꯅꯠꯇꯦ, ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯒꯤ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯂꯛꯀꯗꯕꯅꯤ꯫ ꯍꯣ ꯑꯗꯨꯅꯦ, ꯅꯪꯒꯤ ꯅꯆꯥ ꯑꯣꯏꯅ ꯄꯣꯛꯂꯛꯄꯁꯦ ꯑꯣꯟꯊꯣꯛꯅ ꯏꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦ꯫ ꯏꯕꯦꯝꯃ, ꯏꯔꯥꯏꯕꯛ ꯊꯤꯌꯦꯒꯗꯤ ꯍꯥꯏꯒꯅꯨ, ꯅꯪꯃꯨꯛ ꯅꯨꯡꯉꯥꯏꯕ ꯈꯨꯜꯁꯤꯗ ꯂꯩꯔꯝꯃꯣꯏ꯫ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯖꯔꯕꯁꯨ ꯅꯪꯕꯨꯗꯤ ꯊꯕꯛ ꯀꯔꯤꯃꯠꯇ ꯁꯨꯍꯟꯗꯅ ꯊꯝꯂꯤꯕꯁꯤꯅꯤ꯫ ꯌꯥꯔꯦ ꯍꯧꯒꯠꯂꯣ, ꯊꯦꯡꯉꯦ꯫ ꯇꯈꯦꯜꯂꯩ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯁꯅꯥꯔꯩꯒ ꯑꯉꯧ ꯁꯅꯥꯒꯁꯨ ꯂꯨꯍꯣꯡꯅꯕꯒꯤ ꯃꯇꯝ ꯂꯦꯞꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯈꯦꯜꯂꯩꯅ, ꯏꯇꯥ, ꯑꯉꯧ ꯁꯅꯥꯒ ꯅꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯒꯗꯕꯁꯨ ꯀꯨꯏꯗ꯭ꯔꯦ, ꯑꯗꯣ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯤꯕꯣ꯫ ꯅꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯑꯉꯧ ꯁꯅꯥꯁꯦ ꯅꯨꯄꯤ ꯑꯃꯨꯛ ꯂꯣꯜꯂꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯤꯡꯁꯦ ꯅꯨꯄꯤ ꯌꯥꯝ ꯂꯣꯟꯅꯩ ꯍꯥꯏ꯫ ꯀꯅꯥꯅ ꯍꯥꯏꯅꯣ ꯏꯇꯥ? ꯃꯥꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ, ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯔꯣꯏ꯫ ꯑꯗꯣ ꯏꯇꯥ, ꯂꯨꯈꯣꯏꯒ ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯔꯝ ꯀꯥꯟꯗ ꯍꯣꯡꯒꯦ ꯍꯥꯏꯔꯤꯅꯣ? ꯑꯁ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯃꯃꯤꯡ ꯄꯜꯂꯛꯀꯅꯨ, ꯑꯩꯅ ꯀꯥꯏꯅꯔꯁꯦ ꯍꯥꯏꯕꯅꯤ, ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯗꯦ, ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ꯫ ꯀꯩꯗꯧꯕꯒꯤ ꯀꯥꯏꯅꯗꯣꯏꯅꯣ? ꯂꯨꯈꯣꯏꯅ ꯅꯪꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯗꯨꯗꯤ꯫ ꯑꯩꯗꯤ ꯄꯥꯝꯗꯤꯌꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯇꯈꯦꯜꯂꯩ ꯑꯉꯧ ꯁꯅꯥꯅ ꯃꯥꯕꯨ ꯄꯥꯝꯅꯅꯕ ꯅꯨꯡꯁꯤꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯑꯉꯧ ꯁꯅꯥꯅꯗꯤ ꯄꯥꯝꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯁꯅꯥꯔꯩꯒ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫ ꯁꯅꯥꯔꯩꯅ ꯑꯉꯧ ꯁꯅꯥꯗ ꯂꯨꯍꯣꯡꯕꯗꯨꯗ ꯇꯈꯦꯜꯂꯩꯗꯤ ꯃꯊꯃꯣꯏ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ, ꯀꯜꯂꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯗꯤ ꯑꯃꯠꯇ ꯎꯠꯊꯣꯛꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯁꯅꯥꯔꯩꯒ ꯑꯉꯧ ꯁꯅꯥꯒ ꯂꯨꯍꯣꯡꯈꯤꯕ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯨꯈꯣꯏꯅ ꯇꯈꯦꯜꯂꯩꯕꯨ ꯅꯝꯗꯨꯅ ꯐꯥꯗꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯇꯈꯦꯜꯂꯩ ꯀꯞꯇꯨꯅ ꯂꯨꯈꯣꯏꯗ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ? ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ, ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯌꯥꯝ ꯊꯨꯅ ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯜꯂꯨ꯫ ꯇꯈꯦꯜꯂꯩ, ꯑꯩꯈꯣই ꯑꯅꯤ ꯅꯨꯡꯁꯤꯅꯕꯁꯦ ꯏꯁꯥ ꯏꯁꯥ ꯌꯥꯅꯔꯒ ꯅꯨꯡꯁꯤꯅꯕꯅꯤ, ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯅ ꯑꯩꯉꯣꯟꯗ ꯀꯥꯏꯅꯔꯁꯦ ꯍꯥꯏꯕꯗꯣ? ꯑꯩꯅ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯔꯒꯦ? ꯅꯪꯒꯤ ꯑꯁꯣꯏꯕ ꯍꯥꯏꯕꯕꯨ ꯏꯅꯥꯛ ꯈꯨꯟꯕ ꯁꯥꯔꯒ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕ ꯉꯥꯡꯉꯒ ꯑꯩꯕꯨ ꯀꯣꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ, ꯅꯪꯅ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯏꯅꯥꯛ ꯈꯨꯟꯕ ꯁꯥꯕꯅꯤ꯫ ꯃꯗꯣ ꯑꯩꯅ ꯂꯥꯜꯂꯦ ꯍꯥꯏꯔꯦꯗꯅ, ꯑꯩꯁꯦ ꯌꯥꯝꯅꯃꯛꯇꯤ ꯂꯥꯏꯔꯕ ꯅꯠꯇꯦꯗꯅ, ꯆꯥꯅ ꯊꯛꯅꯅꯕꯗꯤ ꯋꯥꯠꯇꯅ ꯂꯩꯔꯤꯗꯅ, ꯅꯪꯕꯨꯁꯨ ꯊꯕꯛ ꯀꯔꯤꯃꯠꯇ ꯁꯨꯍꯟꯗꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯒꯅꯤ꯫ ꯑꯁꯨꯝꯅ ꯂꯨꯈꯣꯏꯅ ꯊꯦꯝ ꯊꯦꯝꯗꯨꯅ ꯇꯈꯦꯜꯂꯩꯕꯨ ꯌꯥꯍꯜꯂꯝꯃꯤ꯫ ꯇꯈꯦꯜꯂꯩ ꯂꯨꯈꯣꯏꯒ ꯃꯌꯨꯝ ꯄꯥꯜꯂꯕꯁꯨ ꯍꯧꯖꯤꯛꯁꯨ ꯑꯉꯧ ꯁꯅꯥꯕꯨ ꯄꯥꯝꯕ ꯐꯥꯎꯔꯝꯃꯤ꯫
Takhelai nungti numit khudingi Sanaraiga unaba chatpa saduna angau sanabu yengba chatlammi. Lukhoina Takhelai nangbu thabak amata sudana nungti numit khudingi nata Sanarai khoida chatpadubu karigino. Mi ita Sanarai bu uningbagi chatpadubu kari maramgino hai. Ho aigi ita Sanarai dine pisak piklingaidagi aiga loinaraklabani. Nongmata unadadi leiba ngamnade. Adu oirabasu nangidudi henmale. Aduga nata Sanarai di nongmata phawba yumsida suklak lakti. Nangdi nongmata makhoigi yumda chatlahudravadi yadabagumna chatli. Yare he pangangda ngangi. Nangido aibu thabak sude haibagi sauningduna ngangbani. Asengba Takhelai nangse minungshidi machet ama phawba yaudi. Itantana thabak suribase mateng pangi khandana nungaina laithokpa ngami. Nangi thamoisidi masi punamakse nangna thokhanba natro. Nangna aibu thabak amata suhaloi haiba natro. Adugi aisu sudrini. Aina haikiba tarabasu aibu nungshirabadi aigi mateng pangduna sufam toi. Nangi sidi aibu nungshidabagini ai khangi. Takhelai mapuroibana haibadu kari suna chungdana. Nangna haiba wa ai kemta taningde. Ai numidangi chak thongba haururagi. Masi haiduna Takhelai kemta thausadana imungda changkhirami. Lukhoi magi nupigi mawong aduda mathwaidi yamna nungaizaramde. Adubu mahak kari mata ngangba ngamdana tumina lairami. Asomdana angau sanana Sanarai kaigino nangi nata Takhelai do nungtigi ekhoida laide. Nate mabu mayumda thabak amta leitaba jalo. Magi nupadi sakraba nungsa maraktuda wana thabak suduna sel tale. Aduga mana ina khunbagi nupigumna mamai mamit sangduna aikhoi yumsida numit chupa mafamduna lei. Hayengdagidine aikhoida changhanggano. Kai wano dubo aibu uningbagi yumsida lakpani. Kamaina yumda lakpa mibu changhangano haibano. Mase aigidi itani. Hoine aisu khangini. Mado nangi natan. Marak marakta laaga unaba chatminabadi yai. Adubu nungtigi laadi nungaiti haibu. Nangsu natado nungshirabadi khara waro. Nangi nupagi mateng pangu haiduna. Hoi haigi. Ainasu haidi haibani. Aduda mana manada haptabagi wani. Madugi nupido yaroini. Se yare magi wari sitose. Ado aikhoigi imungdi minawa masu lakadauri. Angau sana harauna. O aisu khange ngasaina mina hairi. Nangdi yam khangami jat oire. Ngasidagidine nang pot arumbagumba thangba yadreko. Imungi thabak sunanaba misu thamgadawrabani. Yanida imungi thabakumbadi aina suge kaisu tawroi. Yade. Ngasidagine karimata suba yade. Hayengdagidi mi thamadoini. Nangna angang unadriba phawba. Nangna aibu nungsibasidi apokpa imana nungsibibadagi heli. Ado karigumba aina laikidaba taragadi nang atopa nupi thigadra. Haidi kaigi adumaina hainu. Aina haibadu khomo. Ngasi nakhut paiduna wasaklisini. Ai nang nataba nupi atopamta lola. Sanarai no fet tawraga angau sanabu nungsina jetna kolami. Asumna matam khara haukhirami Sanarai mapu matha sujilakduna angang nupi macha ama poklami. Laibak thiribadi Sanarai angang unaraba matungda machabu mathanungda phawba pamba ngamdana taibangpal thadoktuna chatkhirami. Angau sanadi magi nupi Sanarai bu mathanungda chetna kolaga kaptuna. Sanarai hogolo nang chatkhiba yaroi. Aigi ima ipana laikidaba matung nangna aigi ima ipa sakna senabibani. Nang leitragadi aibu kanhana senabigani. Aduga pikliba nacha nupi sisu kanhana yengsinbigani. Hogolo asi haiduna angau sana nupa ojaragasu makhol thokna kapcharami. Takhelai di angau sanabu pambana mata Sanaraina laikidabasi mapanlomda nungaitaba saragasu mathamoidadi harau nungaiba phawrami. Angau sanana macha nupi bu pepe haina maming thonbirami. Mahakna macha nupi pepe bu sangom pithaktuna nungsina yoklami. Takhelai su mata Sanaraina huntoklamba macha nupi pepe bu nungsiba sasinaraga nungtigi yengba chatlami. Mana nungtigi lakmanbaduda angau sanana. Takhelai nangna nungtigi aikhoida lakpasi lakano. Awuba mina uraga lana khankhini. Takhelai nungaitaba sasinaraga lana khangi khanjasanuda. Aikhoina landraga loiri. Ai ita Sanaraina thamlamba ichase
ꯌꯥꯝꯅ ꯅꯨꯡꯁꯤ. ꯄꯦꯄꯦꯁꯦ ꯑꯩꯒꯤꯁꯨ ꯏꯆꯥꯒꯨꯝꯕꯅꯤ. ꯑꯉꯧ ꯁꯅꯥ ꯈꯨꯝꯐꯝ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ. ꯇꯈꯦꯜꯂꯩ ꯑꯉꯧ ꯁꯅꯥꯅ ꯃꯥꯕꯨ ꯅꯨꯡꯁꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤ ꯄꯦꯄꯦꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯃꯥꯕꯨ 이루 마이ꯊꯕꯤꯔꯝꯃꯤ. 마나 ꯐꯅꯃꯛ ꯃꯗꯨ ꯇꯧꯔꯒꯁꯨ ꯑꯉꯧ ꯁꯅꯥꯅꯗꯤ ꯀꯔꯤꯁꯨ ꯈꯜꯂꯝꯗꯦ. ꯃꯥꯕꯨ ꯆꯨꯝꯅ ꯁꯨꯝ ꯈꯜꯂꯝꯃꯤ. ꯇꯈꯦꯜꯂꯩ ꯅꯨꯡꯇꯤꯒꯤ ꯑꯉꯧ ꯁꯅꯥ ꯈꯣꯏꯗ ꯁꯨꯝ ꯆꯠꯄꯗ ꯂꯩꯀꯥꯏꯅꯁꯨ ꯃꯥꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯉꯥꯡꯅꯔꯝꯃꯤ. ꯂꯩꯀꯥꯏꯅ ꯉꯥꯡꯅꯕ ꯇꯥꯕꯗ ꯂꯨꯈꯣꯏ ꯌꯥꯝꯅ ꯁꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤ ꯇꯈꯦꯜꯂꯩꯗ "ꯇꯈꯦꯜꯂꯩ, ꯉꯁꯤꯗꯒꯤ ꯑꯉꯧ ꯁꯅꯥ ꯈꯣꯏꯗ ꯆꯠꯄꯗꯨ ꯂꯦꯞꯄꯣ. ꯃꯤꯌꯥꯝꯅ ꯅꯪꯒꯤ ꯃꯔꯝꯗ ꯉꯥꯡꯅꯕꯁꯦ ꯑꯩ ꯄꯥꯝꯗꯦ. ꯑꯉꯥꯡ ꯑꯗꯨꯒꯤꯗꯃꯛꯇ ꯃꯄꯥ ꯂꯩꯔꯤ. ꯂꯩꯀꯥꯏꯅ ꯉꯥꯡꯅꯕ ꯋꯥ ꯇꯥꯒꯅꯨ. ꯃꯈꯣꯏꯅ ꯉꯥꯡꯅꯕ ꯋꯥ ꯇꯥꯔꯒꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯝꯕ ꯏꯃꯨꯡꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯌꯥꯏ. ꯇꯈꯦꯜꯂꯩ, ꯅꯪ ꯃꯤꯅ ꯍꯥꯏꯕ ꯋꯥꯁꯤ ꯊꯧꯁꯥꯗꯕ ꯇꯧꯒꯅꯨ. ꯄꯦꯄꯦꯗꯣ ꯏꯇꯥ ꯁꯅꯥꯔꯩꯒꯤ ꯃꯆꯥꯅꯤ. ꯃꯥꯗꯣ ꯑꯩꯒꯤꯁꯨ ꯏꯆꯥꯒꯨꯝꯕꯅꯤ. ꯑꯩꯅ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯔꯒꯦ? ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯤꯁꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯅꯤꯡꯕꯁꯤꯗꯤ. ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯃꯊꯪꯗꯗꯤ ꯅꯪ ꯆꯠꯄ ꯌꯥꯔꯔꯣꯏ. ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯄꯤꯛꯁꯤꯟꯒꯅꯨ." "ꯀꯔꯤꯒꯤ ꯋꯥꯈꯜ ꯄꯤꯛꯄ? ꯑꯩꯗꯤ ꯃꯄꯥꯟ ꯐꯥꯎꯕ ꯊꯣꯛꯄ ꯉꯝꯗ꯭ꯔꯤ. ꯂꯨꯈꯣꯏꯗꯣ, ꯃꯥꯒꯤ ꯅꯨꯄꯤꯗꯣ, ꯅꯨꯄꯥ ꯈꯛꯇ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯄꯪꯊꯥ ꯊꯥꯏ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯉꯥꯡꯅꯕꯁꯦ ꯅꯪꯗꯤ ꯇꯥꯗꯦ, ꯅꯪꯗꯤ ꯈꯪꯗꯦ." "ꯃꯗꯨ ꯍꯥꯏꯔꯤꯕ ꯃꯤꯗꯣ ꯀꯅꯥꯅꯣ? ꯄꯨꯔꯛꯑꯣ. ꯃꯈꯖꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ. ꯃꯊꯧ ꯏꯔꯩ ꯂꯩꯇꯕꯒꯨꯝꯅ ꯃꯤꯋꯥ ꯉꯥꯡꯅꯔꯤꯕꯗꯣ." "ꯇꯈꯦꯜꯂꯩ, ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ. ꯑꯩ ꯅꯪꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯐꯨꯅꯤꯡꯗꯦꯀꯣ, ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯎ." ꯂꯨꯈꯣꯏ ꯃꯥꯒꯤ ꯅꯨꯄꯤ ꯇꯈꯦꯜꯂꯩꯕꯨ ꯐꯨꯗꯨꯅ ꯋꯥꯔꯛꯀꯦ ꯍꯥꯏꯔꯁꯨ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯃꯁꯥ ꯋꯥꯏ ꯁꯪꯗꯕꯅ ꯐꯨꯕ ꯉꯝꯂꯝꯗꯦ. ꯇꯈꯦꯜꯂꯩ ꯃꯥꯒꯤ ꯅꯨꯄꯥꯅ ꯊꯤꯡꯕꯗꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯗꯤ ꯑꯉꯧ ꯁꯅꯥꯈꯣꯏꯗ ꯆꯠꯄ ꯂꯦꯞꯂꯝꯃꯤ. ꯇꯈꯦꯜꯂꯩ ꯅꯨꯃꯤꯠ ꯅꯤꯅꯤ ꯈꯛꯇ ꯑꯉꯧ ꯁꯅꯥꯈꯣꯏꯗ ꯆꯠꯇꯕꯁꯤꯗ ꯑꯉꯧ ꯁꯅꯥꯕు ꯎꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯂꯝꯗꯦ. ꯃꯍꯥꯛꯅ ꯃꯇꯣꯝꯇ "ꯑꯩꯒꯤ ꯅꯨꯄꯥꯁꯤ ꯁꯤꯔꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ. ꯃꯥ ꯁꯤꯔꯗꯤ ꯏꯅꯤꯡꯇꯝꯅ ꯑꯉꯧ ꯁꯅꯥꯈꯣꯏꯗ ꯂꯩꯕ ꯆꯠꯄ ꯐꯪꯉꯅꯤ. ꯅꯠꯇꯦ, ꯑꯩꯕꯨ ꯃꯥꯁꯦ ꯍꯨ ꯄꯤꯖꯗꯨꯅ ꯍꯥꯠꯂꯁꯤꯔ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯂꯝꯕꯤꯗ ꯌꯦꯠꯂꯔꯣꯏ." ꯃꯁꯤ ꯈꯟꯗꯨꯅ ꯇꯈꯦꯜꯂꯩ ꯀꯩꯊꯦꯜꯗ ꯄꯣꯠꯆꯩ ꯂꯩꯕ ꯁꯥꯁꯤꯟꯅꯔꯒ ꯃꯥꯒꯤ ꯅꯨꯄꯥ ꯍꯥꯠꯅꯅꯕ ꯍꯨ ꯂꯩꯕ ꯆꯠꯂꯝꯃꯤ. ꯑꯁꯣꯝꯗꯗꯤ ꯑꯉꯧ ꯁꯅꯥꯗꯤ ꯇꯈꯦꯜꯂꯩꯅ ꯃꯈꯣꯏꯗ ꯂꯥꯛꯇꯕ ꯑꯗꯨꯗ "ꯇꯈꯦꯜꯂꯩꯗꯨꯕꯨ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣꯅꯦ? ꯍꯟꯗꯛꯇꯤ ꯁꯨꯛꯂꯥꯛ ꯂꯥꯛꯇ꯭ꯔꯤꯕꯁꯤꯕꯨ ꯑꯅꯥ ꯑꯌꯦꯛꯀ ꯌꯥꯎꯔꯕ ꯖꯥꯠꯂꯥ?" ꯑꯉꯧ ꯁꯅꯥꯗꯤ ꯃꯄꯥꯟꯗ ꯇꯣꯏꯅ ꯊꯣꯛꯇꯕꯅ ꯂꯩꯀꯥꯏꯅ ꯉꯥꯡꯅꯔꯤꯕꯗꯣ ꯑꯃꯠꯇ ꯇꯥꯔꯝꯗꯦ. ꯃꯥꯅꯗꯤ ꯇꯈꯦꯜꯂꯩꯕꯨ ꯆꯨꯝꯅ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯈꯜꯂꯝꯃꯤ. ꯍꯥꯟꯅꯗꯤ ꯃꯥꯅ ꯇꯈꯦꯜꯂꯩꯕꯨ ꯌꯥꯔꯝꯗꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯈꯦꯜꯂꯩꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯂꯨꯅ ꯇꯧꯕꯤꯕ ꯑꯁꯤꯗ ꯃꯥꯅꯁꯨ ꯇꯈꯦꯜꯂꯩꯕꯨ ꯏꯆꯝ ꯆꯝꯅ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ. ꯇꯈꯦꯜꯂꯩ ꯆꯥꯅꯅꯕ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯃꯍꯥꯛꯅ ꯍꯨ ꯑꯗꯨꯁꯨ ꯂꯣꯟꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎ ꯑꯗꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯔꯛꯂꯝꯃꯤ. ꯂꯨꯈꯣꯏꯅ "ꯇꯈꯦꯜꯂꯩ, ꯅꯪꯕꯨ ꯀꯩꯊꯦꯜꯗ ꯆꯠꯄꯗꯨꯕꯨ ꯋꯥꯗꯕ꯭ꯔꯣ? ꯑꯩꯅ ꯂꯩꯕ ꯆꯠꯂꯕꯁꯨ ꯌꯥꯕꯗꯨꯕꯨ ꯀꯗꯥꯏ? ꯄꯣꯠꯆꯩꯁꯤꯡꯗꯣ ꯑꯩ ꯄꯥꯏꯕꯤꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯥꯏꯕꯤꯔꯝꯃꯤ. ꯇꯈꯦꯜꯂꯩ ꯃꯥꯒꯤ ꯅꯨꯄꯥ ꯂꯨꯈꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯔꯕꯁꯨ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯅꯨꯡꯁꯤꯕꯗꯨ ꯀꯔꯤꯁꯨ ꯈꯪꯕꯤꯔꯝꯗꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈꯤꯔꯝꯃꯤ. ꯇꯈꯦꯜꯂꯩ ꯃꯥꯒꯤ ꯅꯨꯄꯥꯅ ꯆꯥꯅꯅꯕ ꯆꯥꯛ ꯑꯗꯨꯗ ꯍꯨ ꯍꯥꯞꯆꯤꯟꯕꯤꯔꯝꯃꯤ. ꯂꯨꯈꯣꯏꯅ "ꯇꯈꯦꯜꯂꯩ, ꯆꯥꯛ ꯂꯣꯏꯔꯕꯣ?" "ꯂꯣꯏꯔꯦ." ꯂꯨꯈꯣꯏ ꯍꯔꯥꯎꯅ "ꯍꯟꯗꯛꯇꯤ ꯅꯪꯁꯦ ꯋꯥꯈꯜ ꯇꯥꯔꯛꯄꯒꯨꯝ ꯇꯧꯔꯤ. ꯅꯪꯅ ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯇꯥꯅ ꯂꯩꯔꯗꯤ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ. ꯑꯗꯣ ꯍꯣꯔꯦꯟꯗꯤꯅꯦ, ꯊꯕꯛꯀꯤ ꯁꯦꯜꯁꯨ ꯐꯪꯒꯗꯕꯅꯤꯅ ꯅꯪꯅ ꯆꯥꯅꯤꯡꯕ ꯉꯥꯗꯨꯁꯨ ꯂꯩꯔꯛꯀꯦ. ꯑꯗꯨꯒꯅꯦ, ꯅꯪꯒꯤ ꯐꯨꯔꯤꯠꯁꯨ ꯂꯩꯕꯤꯔꯛꯀꯦ." ꯇꯈꯦꯜꯂꯩ ꯍꯔꯥꯎꯕ ꯁꯥꯖꯤꯟꯅꯔꯒ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯄꯨꯊꯣꯔꯛꯂꯝꯃꯤ. ꯂꯨꯈꯣꯏꯁꯨ ꯃꯥꯒꯤ ꯆꯥꯛ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯨ ꯍꯥꯞꯄꯤ ꯈꯪꯗꯕꯅꯤꯅ ꯍꯔꯥꯎꯅ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ. "ꯉꯁꯤꯒꯤ ꯏꯟꯁꯥꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯏꯍꯦ." "ꯑꯁꯦꯡꯕꯒꯤ ꯍꯥꯎꯕ꯭ꯔꯅꯦ?" "ꯍꯥꯎꯏ. ꯅꯪꯅꯕꯨ ꯊꯣꯡꯂꯕꯗꯤ ꯏꯍꯥꯎꯇ ꯍꯥꯎꯏ." ꯑꯁꯨꯝꯅ ꯂꯨꯈꯣꯏ ꯆꯥꯛꯇꯨ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯥꯊꯨ ꯍꯥꯊꯨ ꯊꯕꯛ ꯆꯠꯅꯅꯕ ꯊꯣꯔꯛꯂꯝꯃꯤ. ꯇꯈꯦꯜꯂꯩꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯑꯉꯧ ꯁꯅꯥꯕꯨ ꯄꯥꯝꯃꯟꯕꯗꯒꯤ ꯃꯌꯥꯏꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯨ ꯌꯥꯎꯕ ꯆꯥꯛ ꯑꯗꯨ ꯆꯥꯔꯕ ꯐꯥꯎꯕꯗ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯝꯗꯦ. ꯑꯁꯣꯝꯗꯅ ꯂꯨꯈꯣꯏ ꯊꯕꯛ ꯁꯨꯕ ꯃꯐꯝ ꯑꯗꯨꯗ ꯉꯁꯥꯏ ꯍꯨ ꯌꯥꯎꯕ ꯆꯥꯛ ꯑꯗꯨ ꯆꯥꯔꯨꯕꯗꯒꯤ ꯃꯍꯥꯛ ꯑꯗꯨ ꯁꯤꯈꯤꯔꯝꯃꯤ. ꯃꯤꯌꯥꯝꯅꯗꯤ ꯃꯥꯕꯨ ꯊꯕꯛ ꯁꯨꯕ ꯋꯥꯃꯟꯕꯒꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯤꯈꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ. ꯇꯈꯦꯜꯂꯩꯗꯤ ꯃꯥꯒꯤ ꯅꯨꯄꯥ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯔꯝꯗꯦ. ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯤꯒꯤ ꯃꯃꯥꯡꯗꯗꯤ ꯅꯨꯡꯉꯥꯏꯇꯕ ꯁꯥꯖꯤꯟꯅꯔꯒ ꯀꯞꯂꯝꯃꯤ. ꯑꯁꯨꯝꯅ ꯇꯈꯦꯜꯂꯩ ꯃꯥꯒꯤ ꯅꯨꯄꯥꯅ ꯂꯩꯈꯤꯗꯕ ꯃꯇꯨꯡꯗ ꯑꯉꯧ ꯁꯅꯥꯈꯣꯏꯗ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯝꯃꯤ. ꯑꯉꯧ ꯁꯅꯥꯅ "ꯇꯈꯦꯜꯂꯩ, ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯛꯑꯕꯣ?"
ꯆꯥꯔꯛꯑꯦ ꯄꯦꯄꯦꯗꯤ ꯍꯧꯖꯤꯛꯇ ꯆꯥꯛ ꯄꯤꯖꯕ ꯂꯣꯏꯔꯒ ꯇꯨꯝꯍꯟꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯂꯧꯒꯅꯨ ꯇꯈꯦꯜꯂꯩ ꯑꯉꯧ ꯁꯅꯥꯅ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯕꯗꯨꯗ ꯇꯥꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯔꯗꯨꯅ ꯀꯔꯤ ꯋꯥꯅꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯍꯌꯦꯡꯗꯒꯤ ꯅꯪ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯅꯨ ꯅꯪꯁꯨ ꯅꯁꯥ ꯋꯥꯏ ꯁꯪꯗ꯭ꯔꯕꯅꯤꯅ ꯅꯌꯨꯝꯗ ꯄꯣꯊꯥꯗꯨꯅ ꯂꯩꯌꯨ ꯂꯩꯀꯥꯏꯅ ꯑꯩꯈꯣꯏꯅꯤꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯤꯕꯁꯦ ꯑꯩ ꯄꯥꯝꯗꯦ ꯃꯈꯣꯏꯅ ꯉꯥꯡꯅꯕ ꯑꯃꯠꯇ ꯇꯥꯒꯅꯨ ꯃꯊꯧ ꯂꯩꯇꯕꯒꯤ ꯄꯉꯥꯡꯗ ꯉꯥꯡꯅꯕꯅꯤ ꯃꯗꯨ ꯍꯥꯏꯒꯅꯨ ꯇꯈꯦꯜꯂꯩ ꯑꯩꯈꯣꯏ ꯑꯅꯤꯃꯛꯁꯨ ꯄꯈ꯭ꯔꯥ ꯑꯃꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯍꯥꯏꯕꯗꯣ ꯐꯪꯂꯕꯅꯤꯅ ꯆꯦꯛꯁꯤꯟꯅ ꯂꯩꯕ ꯃꯊꯧ ꯇꯥꯏ ꯅꯪꯁꯨ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯅꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯑꯩ ꯄꯦꯄꯦꯕꯨ ꯅꯣꯡꯃꯇ ꯎꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗꯦ ꯑꯩ ꯃꯥꯕꯨ ꯑꯄꯣꯛꯄ ꯏꯆꯥꯒꯨꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯅꯪꯅ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯕꯨ ꯑꯩ ꯃꯤꯌꯥꯝꯅ ꯉꯥꯡꯅꯅꯕ ꯊꯕꯛꯇꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯇꯧꯅꯤꯡꯗꯦ ꯑꯗꯨꯅ ꯅꯪ ꯍꯌꯦꯡꯗꯒꯤ ꯂꯥꯛꯑꯅꯨ ꯉꯝꯃꯣꯏ ꯑꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯣ ꯍꯥꯏꯕꯗꯣ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯑꯩ ꯅꯪꯕꯨ ꯎꯗꯅ ꯂꯩꯕ ꯉꯝꯗꯦ ꯃꯇꯝꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯁꯨ ꯂꯥꯛꯇꯨꯅ ꯂꯣꯟꯅ ꯇꯈꯦꯜꯂꯩꯒ ꯑꯉꯧ ꯁꯅꯥꯒꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯀꯔꯤ ꯑꯩꯕꯨ ꯎꯗꯅ ꯂꯩꯕ ꯉꯝꯗꯦ ꯍꯥꯏꯕ ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥ ꯑꯣꯏꯗꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯅꯣ ꯇꯈꯦꯜꯂꯩ ꯋꯥ ꯂꯣꯠꯄ ꯉꯝꯗ꯭ꯔꯗꯨꯅ ꯑꯉꯧ ꯁꯅꯥ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯄ ꯀꯨꯏꯔꯕꯅꯤ ꯑꯩꯒꯤ ꯏꯇꯥ ꯁꯅꯥꯔꯩꯒ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯕ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯑꯩꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯕꯅꯤ ꯑꯗꯨꯕꯨ ꯅꯪꯉꯣꯟꯗ ꯐꯣꯡꯗꯣꯛꯄ ꯉꯝꯂꯝꯗꯦ ꯑꯉꯧ ꯁꯅꯥ ꯁꯥꯎꯔꯛꯇꯨꯅ ꯇꯈꯦꯜꯂꯩ ꯃꯗꯨꯗ ꯂꯦꯞꯄꯨ ꯑꯩ ꯅꯪꯒꯤ ꯋꯥꯗꯣ ꯇꯥꯅꯤꯡꯗꯦ ꯑꯩꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯂꯩꯈꯤꯗꯕ ꯅꯨꯄꯤꯗꯨꯒꯤ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯆꯝꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯇꯣꯞꯄ ꯋꯥꯈꯜ ꯈꯜꯂꯝꯂꯤꯕ ꯑꯣꯏꯔꯦ ꯍꯧꯖꯤꯛꯃꯛ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯔꯛꯄ ꯌꯥꯔꯣꯏ ꯑꯉꯧ ꯁꯅꯥ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯐꯥꯎꯕ ꯍꯨ ꯄꯤꯖꯔꯒ ꯍꯥꯠꯈꯤꯕꯅꯤ ꯀꯔꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯐꯥꯎꯕ ꯅꯪꯅ ꯍꯨ ꯄꯤꯖꯔꯒ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯇꯈꯦꯜꯂꯩ ꯅꯪꯁꯦ ꯁꯪꯁꯥꯔꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯅꯨꯄꯤꯗꯨꯅꯤ ꯅꯪꯒ ꯃꯈꯥ ꯇꯥꯅ ꯂꯣꯏꯅꯔꯕꯗꯤ ꯑꯩꯁꯨ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ ꯅꯪ ꯊꯨꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯅꯪꯅ ꯁꯝ ꯄꯥꯏꯗꯨꯅ ꯏꯟꯊꯣꯛꯂꯕꯁꯨ ꯑꯩ ꯆꯠꯂꯨꯏ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯇꯈꯦꯜꯂꯩ ꯅꯪꯁꯦ ꯀꯔꯤ ꯂꯩꯅ ꯁꯦꯝꯂꯛꯄꯖꯥꯠꯅꯣ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕꯁꯤꯕꯣ ꯅꯃꯥꯟꯅꯕꯤꯒꯤ ꯅꯨꯄꯥ ꯐꯥꯎꯕ ꯄꯥꯝꯃꯨ ꯃꯁꯤ ꯈꯪ ꯑꯩ ꯁꯅꯥꯔꯩ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯅꯥꯕꯨꯁꯨ ꯅꯨꯡꯁꯤꯗꯦ ꯑꯗꯨꯒ ꯅꯨꯡꯁꯤꯕꯁꯨ ꯉꯝꯂꯣꯏ ꯃꯥ ꯍꯤꯡꯂꯤꯉꯩꯗ ꯅꯨꯄꯤ ꯂꯣꯜꯂꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈ꯭ꯔꯦ ꯑꯗꯨꯅ ꯅꯪ ꯍꯟꯗꯛ ꯃꯄꯣꯛꯀꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯅꯃꯪꯗꯣ ꯐꯥꯎꯕ ꯃꯪꯂꯨꯒꯅꯨ ꯉꯁꯥꯏꯗꯒꯤ ꯂꯣꯟꯅ ꯋꯥꯔꯤ ꯇꯥꯗꯨꯅ ꯂꯩꯕ ꯅꯨꯄꯥ ꯑꯗꯨ ꯑꯉꯧ ꯁꯅꯥꯒ ꯇꯈꯦꯜꯂꯩꯒꯅ ꯎꯗ꯭ꯔꯤꯉꯩꯗ ꯂꯣꯟꯅ ꯆꯦꯟꯗꯨꯅ ꯋꯥꯐꯝ ꯄꯨꯝꯕ ꯂꯩꯀꯥꯏꯗ ꯍꯥꯏꯗꯣꯛꯂꯝꯃꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯨ ꯇꯈꯦꯜꯂꯩꯗꯨ ꯃꯥꯒꯤ ꯅꯨꯄꯥ ꯍꯥꯠꯄꯒꯤꯗꯃꯛꯇ ꯂꯩꯀꯥꯏꯗ ꯇꯥꯟꯊꯣꯛꯅꯕ ꯑꯉꯧ ꯁꯅꯥ ꯈꯣꯏꯅ ꯇꯈꯦꯜꯂꯩꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯂꯥꯛꯄꯗꯨꯗ ꯑꯉꯧ ꯁꯅꯥꯅ ꯃꯌꯥꯝ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯑꯩꯈꯣꯏꯗ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯣ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯑꯉꯧ ꯁꯅꯥ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯤꯁꯦ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯨꯄꯥꯕꯨ ꯌꯥꯝꯅ ꯄꯥꯝꯕꯒꯤꯗꯃꯛꯇ ꯃꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯄ ꯉꯝꯕꯤ ꯇꯧꯕ ꯉꯝꯕꯤ ꯑꯐꯥꯎꯕꯤ ꯅꯨꯄꯤꯅꯤ ꯃꯥꯅ ꯂꯩꯀꯥꯏꯗ ꯃꯈꯥ ꯇꯥꯅ ꯂꯩꯔꯒꯗꯤ ꯂꯩꯀꯥꯏ ꯑꯁꯦ ꯏꯀꯥꯏ ꯐꯤꯔꯨꯞ ꯈꯨꯝꯅꯅꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ ꯇꯈꯦꯜꯂꯩ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯂꯩꯀꯥꯏꯒꯤ ꯏꯃꯥ ꯏꯕꯦꯜ ꯄꯨꯝꯅꯃꯛ ꯑꯩ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯏꯆꯥꯁꯤꯒꯤꯗꯃꯛꯇ ꯈꯜꯂꯒ ꯑꯩꯕꯨ ꯂꯩꯀꯥꯏꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯒꯅꯤ ꯑꯩ ꯐꯠꯇꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯃꯁꯤ ꯍꯥꯏꯗꯨꯅ ꯇꯈꯦꯜꯂꯩ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜꯁꯤꯡ ꯑꯗꯨꯗ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯇꯈꯦꯜꯂꯩꯒꯤ ꯄꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤꯗꯃꯛꯇ ꯈꯜꯂꯒ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯇꯈꯦꯜꯂꯩꯕꯨ ꯉꯥꯛꯄꯤꯗꯨꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯇꯈꯦꯜꯂꯩꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ ꯇꯈꯦꯜꯂꯩꯒꯤ ꯃꯃꯥ ꯊꯝꯕꯥꯜꯅ ꯅꯪꯅ ꯅꯆꯥꯅꯨꯄꯥ ꯄꯣꯛꯄꯁꯦ ꯀꯔꯤꯒꯨꯝꯕ ꯏꯌꯥ ꯂꯨꯈꯣꯏꯗꯣ ꯂꯩꯔꯝꯂꯕꯗꯤ ꯀꯌꯥꯗ ꯍꯔꯥꯎꯖꯔꯝꯒꯗꯕꯅꯣ ꯇꯈꯦꯜꯂꯩ ꯀꯞꯇꯨꯅ ꯏꯃꯥ ꯃꯥ ꯂꯩꯔꯝꯂꯕꯗꯤ ꯀꯌꯥꯗ ꯍꯔꯥꯎꯖꯔꯝꯒꯗꯕꯅꯣ ꯑꯩꯅ ꯃꯤꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯄꯥꯝꯂꯨꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯐꯥꯎꯕ ꯍꯥꯠꯄ ꯉꯝꯕ ꯑꯩꯁꯦ ꯍꯤꯡꯕꯗ ꯃꯇꯤꯛ ꯆꯥꯗꯕꯤꯅꯤ ꯑꯩꯕꯨ ꯃꯥꯅ ꯉꯥꯛꯄꯤꯔꯝꯒꯗ꯭ꯔꯥ ꯏꯃꯥ ꯁꯦ ꯇꯣ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯁꯣꯏꯗꯕ ꯌꯥꯎꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯀꯥꯎꯊꯣꯛꯈ꯭ꯔꯣ ꯃꯁꯦ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯕꯗꯤ ꯅꯪ ꯅꯁꯥ ꯁꯣꯟꯖꯤꯜꯂꯛꯀꯅꯤ ꯑꯗꯨꯅꯅꯦ ꯅꯪ ꯅꯆꯥꯅꯨꯄꯥꯁꯤꯒꯤꯗꯃꯛꯇ ꯊꯧꯅꯥ ꯐꯅ ꯂꯦꯞꯀꯗꯕꯅꯤ ꯍꯤꯡꯒꯗꯕꯅꯤ ꯇꯈꯦꯜꯂꯩ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯍꯣꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯅꯤꯡꯉꯝꯗꯕꯅ ꯄꯤꯛ ꯊꯜꯂꯝꯃꯤ ꯃꯍꯥꯛ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯤꯡꯂꯤꯉꯩꯗ ꯃꯉꯣꯟꯗ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯕꯗꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯂꯛꯏ
ꯇꯈꯦꯜꯂꯩꯅ ꯃꯇꯣꯝꯇ ꯉꯁꯤ ꯃꯥ ꯂꯩꯔꯝꯂꯕꯗꯤ ꯑꯉꯥꯡꯁꯦ ꯃꯥꯅ ꯍꯔꯥꯎꯅ ꯄꯝꯂꯝꯒꯅꯤꯀꯣ꯫ ꯑꯩꯁꯦ ꯀꯌꯥꯗ ꯄꯪꯕ ꯀꯌꯥꯗ ꯐꯠꯇꯕ ꯅꯨꯄꯤꯅꯤ꯫ ꯇꯥꯂꯨꯈꯣꯏ, ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯍꯧꯖꯤꯛꯇ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ ꯈꯪꯂꯛꯂꯤ꯫ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯂꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯁꯦ ꯑꯩꯅ ꯀꯅꯥꯒꯤꯁꯨ ꯃꯇꯦꯡ ꯌꯥꯎꯗꯅ ꯑꯩꯅ ꯉꯝꯅꯅꯕ ꯌꯣꯛꯀꯅꯤꯌꯦ꯫ ꯑꯁꯨꯝꯅ ꯇꯈꯦꯜꯂꯩ ꯑꯃꯨꯛ ꯍꯟꯅ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯂꯝꯃꯤ꯫